Manipur da peace amasung normalcy amukhanna puraknabagi pandamda Imphal da pangthokhiba mifamda saruk yakiba Thadou Inpi Manipur gi mihut singna matam kuirabagi tungda Imphal da amukhanna lakpa fangbada nungaiba fongdorakli loinana Maitai Civil Society Organization gi mihut singdagi mapung fana corporation fangduna wari shanaba asida changsiliba peace process asi shoidana mai pakani haibagi thazabasu thamlakhi Thadou Inpi Manipur, Thadou Inpi Mizoram amasung Thadou Inpi Assam gi apunba mihut kangbu amana ngarang Imphal da thonglakhibaga Maitai gi maruoiba CSO singa unaduna status si manglomda changsinba yanaba wari sanakhibani Hiram asigi matangda ngasi Imphal gi North AOC da leiba Classic Hotel da paungmi singa unabada Thadou Inpi Manipur gi President M James Thadou na fongdorakpada Manipur asi hanagi mahausagi fibamda amukhanna puraknabagi pandamda akaknaba numit kharani gi oina Imphal da lakpani Makoina leiringaida tongan ba mifam pangthoktuna stat asida mapung faba peace puraknaba hotnagani Adubu Ministry of Home Affairs ki instruction matung inna makoibo mafam amadagi hendok handana thamba asina pamliba pandam madu fangna hotnabada awaba amadi oihale haina nungaitaba fongdorakhi Before crisis ki Manipur ki situation Manipur ki condition amuk reinstall tonanaba Manipur da leiriba sangstan mayam madum appeal taubaga loinana ngarangdagi sida meeting series of meeting adum pangthoe Manipur gi CSO mayam Maitai brothers and sisters singna akhoi Thadou tram na obviously yamna appreciate tawi sumaina cooperation binadi akhoi Manipur sida peace dum hanjin lakani habisi aigi achet ba thajabani Government na Manipur da peace thamba pamdabra haina Thadou Inpi Manipur na wahang taurakpaga loinana karigumba peace thamba pamlabadi makoina changsiliba khongthang asida mapung fana support tawfam thoktabra haina James Thadou na pendaba fongdorakli magna makha taraduna Thadou Inpi Manipur na threat kayama thengnarabasu Manipur gi apunbagi saktam kannabagi wakhalonda Imphal da lakpani makoina lakliba si personal gi khutongchaba fangnaba lakpan natte haina fongdorakhe Maitai CSO singi maikaidagi makhatana corporation adumak pirabadi soidana peace hanjilakani haibagi thazabasu thamlakli Panbe abadi Thadou Inpi gi miyoi taraga tarukna saba mihut kangbu asi kari numita Imphal thadokani haibagi chapchaba arepa ama leitrabasu makoi gi tentative plan gi matung innadi thangja numit fauba Imphal da leigani hairi Ministry of Home Affairs ki instruction matungina akhoi si particular places da adum confine tawhan basida akhoi mapanda pangthok dawa meeting mayam se miss tawnangai condition da leire sisina akhoi sanction liba peace reinstall tawbagi thabak sida apanba mayam pira sisina aina pendaba phungthok chabaga loinana moigi real intention si kaino Manipur da peace lakbasi moina welcome tawdabra natraga welcome tawba taadi akoina peace reinstall tawnangai step lokhat basing si central government amasung state government na support tawfam thoktra haibisi aina question si thamjaninge